Kurumjari, ISTV ki pau miyang tabiru singbu taram noksari hanbada mariba pau. State government sinduna nifum de suba statehood de pangthokre mi faraga sel tanbigi thabak tawbigan haina Deputy Chief Minister na appeal tawkre. Pau sondorong pizare Manipur na India ki mapung phaba state oirakpagi nifum de suba numit statehood de ngasi state government sinduna Imphal gi all secretariat campus ta pangthokre. Tharongda Deputy Chief Minister Gai Khangam, Commerce and Industries ki Minister Govindas Kontaujam, Education Minister M. Okendra, Chief Secretary P.S. Lukunga, DGP Said Ahmad Amadi, Atay official Gyana Sarugaki. Tharongam Marilena, Govindas Kontaujam na, Statehood Panglakpagi, Nungyoi Bawarol Fongdok Baga Lunana, Honglagli Ba Hong Basing Singtaki. Akoy da yang secular oiba state sigi, amato oibagi wapanon, communal harmony, Santi oiba mong da saksin na makona bada ikoy punamaki achobot thogdang lei maramaduna rajya sibu saphat na naba so bising ani ga punda atop state singa lamjen tana bada chotha hauda bada gumba state ama ikoy punna honna binduna ohina na honna si Deputy CM Gai Khangam na state Panglaba Matungda state asi Chakwat Lamjelda Kumang Soksin Mangamalpa asi state Panglapagi Mahini state Pangringaida Union Territory Oiringadi Center gi Santang Pikpana Sakwat Maikaida Mai Onsinba Ngamlamde Kanna Honaduna Mipal Tangdaba state ama Ohenaba Honaminasi Haike development phase in the past about more than 10 years has been done. He Tarabu and a part of the city, there is a pretty Punkan, Yamna, Tuna, Tanjilapa, the change and development game. Machine carrying my no high. President now, Indian territory, Yam Pictus and Hang, them DLP to now, equity, Sakukasi, Equina. Ning thung thungam daga stage adu lana na pasidi aigoi atoppa rajida pipugumna aigoi population state ki basis jinga kana ira iba sindang yam hin khar hin haja bata le hana state ku kunida iram ba lagi yam hin pira tanja do la madu ki mai ni aigoi enjoy to si haja marabatu ni aigoi sumima na lamba state asigi marong lecture ngam adu tanja phang bagi nuai se badina aikona si numit asimu ningsing numit oina Chai khara asida maru oina chingi lamda mi faraga sel tan bigi sanabi ama lakli masina chingmi tammi ki marakta pamdaba thodoma thorak nabagi machak ama ohelak payai asigumba thodok sing asi thoktanaba mama mapa singna macha musu singbu warakadabani kanagumba singna sauningba amasung pendaba sing leirabasu sarkar ga wari sanaraga loishinaba honaminasi haina appeal tawki koi masin kidnap tawduna adigi ni se kinpa phar kanda ni se kinpa phar kanda ransom tanna igi man haje batare masi lower kanda masi insa action bagi thabak se sakri basin se thadok chi le marboina sing da nei misi underground area naron akam group area underground area overground area natragana gang area or individual area masi in the recent past whether they kidnap tawna misi phana mantik na duna paisa atu yam pibra di khadok tani ka na tawdum se masi yamna phattaba wakhan kaya thokna bagi macha oirakani singni tamita kungkhan ningai oiba macha oirakani macha di achoba mai ki ko jaw on ya ba oirakani tawbi kanu andani
Manipur Electricity Employee Union gi English ngani taramari gi thau punanaba Hills Area Committee gi Vice President ki Khonbo Nimaibu President oina khankhre Laisham Rajena General Secretary oina khanbagalena Executive Member tarahumdoisu tongan ba thau punanaba khalle haina union asina khangalakle Riverwick de gi mangwaina police na section thorang lokhatpa oina ngase yupung manga makhairom tab matamda Naurem Nekai Lerembi awang thangbadagi Naurem Nekai Sofaleraki makha thangba saruk phawada police na paksana thibomagi thabak chathakre Yumda leramba nupa sing Naurem Nekai awang pena khongba community hall da punna puthoktuna amamamta oina verification chathaki DSP commando ibom chana lusingna chathakiba combing operation aduda Kanchipur amadi Chinga dalariba nifusuba Assam Rifles amadi Marisuba IRV gi personal singsu saruyakhe Myoy kunipana makhataba verification gi dabak Chinyame police da sinakre Amaramda Jiriwam sub division gi manung chanba Jiri police tagi nongpok domda chatlaga laiba Lamkhai Bazada hotel amagi manakta nganang midang keji marirom lumba IED bomama sakhangdaba singna fitawduna thamnamle Jiri police commando amadi kuntere suba Assam Rifles ki kanguna mangjongna khangobudagi asoyangam yaudana bomadu lokthoklaga ngase yuk Lamkhai Bazar manakta leiba labuk amada pokhai hankhre Manipur da afaba sasan amadi santi langnabagi matangda khananenaba mifam ama ngasi Manipur Press Club da pangthokre Manipur Political Science Association Center for Manipur Studies Manipur University amadi NG College na sinna pangthokiba thoram aduda Manipur University ki School of Social Science ki Dean Professor E Vijay Kumar Manipur University ki Center for Manipur Studies ki Director Professor N Joy Kumar Professor N Mohendra yauna tongan ba myoy singna saruk yakhe Professor E Vijay Kumar na afaba lebak sasan leitrabadi hiram amatada mapungwana sakhapangam loi haikhe Professor N Joy Kumar na afaba sasan ama Manipur da hojik leibra leitabra haibasi miyamna khanaba matam oire santi hanjilakna ba honabada aikhoi khudingma kathokpagi wakhal serminaba tangai fade haikhe Tangai fadana changba polam marang kaina fangalu haina All India Youth Federation Manipur State Council na dabi tawri Manipur da Bharat ta yauduna state ama hek oirakpadagi ngasi fawba sa na thanaba chingjak mapung phana phangan mangamdri Lairaba miyamgi yengduna imung khudingda sa na thanaba chingjak marang kaina phangan gadabani haina dabi tawrli Lamlong thongdagi hekru mokhong yoba kilometer ani makhairom sangba lambi asigi yethangma maikaida meter chama pakthoknaba sarkarna loriba warep asi yaningde haiduna lamdam adongi miyamna ngasi khurai nandebam lekai delaiba Tharo Devi Community Hall da wakan mifam chathakre sarkarna loriba firabasi hongdoktuna yamlabada meter nifudegi hena pakthokpigenu durelom thangba maikai gi saruksing semjinbiu haiki Ador lambi pakthok matamda maruoina khogi Turi longnam ban semasi am thina retaining wall sebi bagaloina na ekoi turi longi maike rom da su miyeng thamba labi pathok su bateng ba ya na kanare hawi adu iroina na ekoi gi jiklai diba ekoi sarkar na demand toriba chama pathok da habise masi amaram chade maram di turi area turi longnam ban area se basai da highway ain gi betungina se highway oi bam su thokte oi su aroi adu Haziro beda marapau amhana State government sinduna nifom de suba state hutte pangthokre mi faraga sel tanwagi thabak tawbigan haina deputy chief minister na appeal tawkre hojikidi ISTV ki pawmeng tabiru singbu amkana kurumjari